ย่านละนมมันก็มาHi ma'am ꯉꯁꯤꯗꯤ ꯕꯤꯔꯌꯥꯅꯤ ꯑꯣꯏꯅ ꯆꯥꯖꯔꯒꯦ ꯕꯤꯔꯌꯥꯅꯤꯅꯦ ꯑꯗꯨꯒ ꯃꯣꯔꯣꯛꯁꯦ ꯑꯇꯥꯎꯕꯅꯦꯕꯀꯣ ꯃꯣꯔꯣꯛ ꯑꯇꯦꯟ ꯇꯥꯎꯕꯤꯔꯦ ꯑꯗꯨꯒ ꯌꯦꯟ ꯃꯈꯣꯡꯅꯦ ꯆꯝꯄ꯭ꯔꯥ ꯑꯃꯒ ꯑꯗꯣ ꯕꯤꯔꯌꯥꯅꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯏꯁꯥꯗ ꯍꯧꯖꯕꯅꯦꯀꯣ ꯑꯔꯩꯕ ꯅꯠꯇꯦꯕ ꯁꯤꯗ ꯃꯐꯩ ꯑꯃ ꯂꯩꯔꯦ ꯃꯔꯣꯏ ꯇꯥꯔꯦ ꯐꯖꯅ ꯍꯣꯏ ꯇꯤꯜꯍꯧꯁꯤꯅ ꯑꯩꯈꯣꯏ ꯆꯦꯅ ꯆꯥꯎꯊꯣꯛꯑꯒ ꯃꯊꯛꯇ ꯍꯥꯞꯄꯤꯕ ꯃꯈꯣꯡꯁꯦ ꯇꯣꯉꯥꯟꯅ ꯉꯧꯔꯤꯅꯦ 모르겠지 잘 너무 이거만
ꯑꯃ ꯕꯤꯔꯌꯥꯅꯤꯗ ꯍꯥꯞꯄ ꯑꯃꯨꯕꯗꯣ ꯀꯩꯕ ꯑꯗꯨꯗꯣ ꯆꯥꯈ꯭ꯔꯦ. ꯒꯨꯟꯃꯔꯤꯁ ꯁꯥꯔꯦ. ꯉꯁꯤ ꯆꯝꯄ꯭ꯔꯥꯁꯨ ꯍꯥꯎꯋꯦ. ꯇꯪ ꯀꯃꯥꯏꯅ ꯌꯦꯟ ꯃꯐꯩꯒ ꯃꯨꯛꯅꯥ ꯇꯧꯅꯔꯦꯔ. ꯍꯤꯗꯥꯛꯁꯦ ꯍꯧꯗꯤ ꯍꯥꯎꯕ ꯁꯤꯒꯤ ꯁꯥꯕꯁꯤꯗꯤ. 탱글아. 뭐 잘?
ꯆꯦꯆꯦ ꯍꯣꯏꯁꯨ ꯍꯟꯈꯤꯗꯣꯔꯦꯕꯀꯣ ꯑꯗꯣ ꯈꯔ ꯂꯩꯔꯗꯤ ꯍꯟꯒꯅꯤ ꯆꯦꯆꯦ ꯍꯣꯏꯁꯨ ꯑꯩꯁꯨ ꯍꯣꯁꯇꯦꯜ ꯆꯪꯍꯧꯔꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯀꯩꯀꯩ ꯆꯥꯔꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯀꯥꯡꯕꯨꯈꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯀꯧꯕꯤꯒꯅꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ